अहामद मरु एबा पाउ पिजरी मिलत उन नबी अमदी ओनाम कुमैना लाखपगा मरी लेना चीफ मिनिस्टर युनाम खेमचाना मियामदा याफा पाउजे पिरकले सेक्यूरिटी फोर्सना स्टेट असिगी सिंग अमसुंग तंपाक्ता थीबा हुमगी थबक चथबदा खुत्सु खुलाई कया फागतपा ngamkhre रेलवे रोड अमसुंग पावर सेक्टर गा मरी लेना पाइखटपा मरु ओइबा इंफ्रास्ट्रक्चर प्रोजेक्ट तरुक प्राइम मिनिस्टर नरेंद्र मोदी ना येंगसिनख्रे अमसुंग प्रेसिडेंट द्रौपदी मुर्मू ना ईद ई मिलाद उन नबी ना लाकपदा लेबाक असिगी मियाम मरु ओइना मुस्लिम सिंग दा याफा पाउजें पिरकली खुरुमजरी ममी टीवी संदोक्चबा न्यूज अपडेट येंबिरिबा सिंगबु थोकचोम बकिमना तरामना ओक्चरी पाउ संदोना पिजरी मिलत उन नबी लिसिंग अनिंगा कुनगा तरुकना लाकपदा चीफ मिनिस्टर युनाम खेमचाना याइफा पाउजें पिरकली प्रोफेट मोहम्मद ताकपिरंबा पाउ थौजा लैबा शांति थोंग मानबा मसिन मनाव ओइबा अमसुंग मियोइबा खुनाइगी दबक्ता अफबा थबक हाइबा फजरबा वाखलोन सिंग अदु मिलत उन नबीना लाकपदा नौहोंगना निसिंग हले नुमित असिना लाकपदा स्टेट असिदा शांति जाखटपा नुंगाइबा अमसुंग अमना अमबु इकाई खुमनबा हिंगमिनबा लमदम अमा पुरकपा ओइरसनु होम मिनिस्टर गोविंदास कोंथौजमना हाय नुमित असिना लाकपदा मणिपुरदा तुंगकोइना शांति नुंगसिनना अमसुंग जाखटपा पुरकनबा आइखोय पुन्ना मपुगी मफमदा निजरसी नेशनल हाईवे 37 इम्फाल टू जिरीबाम लबीदा नुमित असिदा तंगाई फदना संगबा पोटलम सिंह पुबा गाड़ी चहुम कलबोइड अनि थोकना ngasi ayuk इम्फाल तमना थोरखरे LPG पुबा गाड़ी तरा डीजल कुलहुमदोय पेट्रोल तरा तरेत हिदाक लांथक पुबा गाड़ी मंगा येन मसिंजाक पुबा गाड़ी तरेत यावना अतै पोटलम सिंह पुबा गाड़ी सिंह यावरी अनीसुबा कलबोइदा सीमेंट पुबा गाड़ी निफुगनिथोय हिदाक लांथक पुबा गाड़ी मरी साना थकनबा पुबा गाड़ी सिंह यावरी प्रेसिडेंट द्रौपदी मुर्मुना ईद ई मिलाद उन नबीना लाकपदा लेबा असिगी मियाम मरु ओइना मुस्लिम सिंगदा याफा पाउजें पिरकली राष्ट्रपति की पाउजें हाय नुमित असिना लाकपदा प्रोफेट मोहम्मद की पाउताक सिंगबु नौहोंगना निसिंग हली प्रोफेट मोहम्मद ना मियामदा मसागी मथौ निंगथिना पांथोक्तुना अमसुंग अचुंबा लंबीदा चटनबा पाउताक पिरमखि महाकी पाउताक की तुंग इन्ना मियामना साफटपगी लंबीदा मांगजिन थाना लेप्तना संसदी सेक्यूरिटी फोर्स ना स्टेट असिगी सिंग अमसुंग तंपाकता थीबा हुमगी थबक सथबदा खुत्सु खुलाई कया फागतपा ngamkhre मणिपुर पुलिस कंट्रोल रूम ना थादरकपा सेरोट अमन हाय मणिपुर पुलिस CRPF कोब्रा बटालियन अमसुंग महिला बटालियन की अपुनबा कांगू अमना ngarang सेनापति डिस्ट्रिक्ट की साफौ कुकी अमसुंग साफौ लियांगमैदा थीबा हुमबा की थबक सथबदा SBBL नोंमै अनि 12 बोर की कापा यारिबा नोंमै मरु हुमद्रागा निपान 12 बोर की एम्टी केस तरागा माथोय 12 बोर कार्टेस बेल अमा गाड़ी की रजिस्ट्रेशन प्लेट यावना अतै पोलम कयासु फागतपा ngamखि मखाताना साफौ कुकीदा लैरंबा बंकर अनि अमसुंग साफौ लियांगमैदा लैरंबा बंकर अमसु सिक्योरिटी की अपुनबा कांगू अदुना थुगाइखि हाइदि चुरचारपुर डिस्ट्रिक्ट की ओल नाबिल अमसुंग नेपाली बस्ती की उमंगी अकोइबदा सिक्योरिटी फोर्स ना हौखिबा निथौकाबा नुमिता थी बहुमगी थबक चथबदा नोंमै मरु यावना पोखाइबि याबा पोटलम क्या फागतख्रे फागतलबा पोटलम सिंग अदुगी मनुंगदा सिनाना साबा
81 mortal ama pompi ahum pompi set ani explosive kilogram ani meter tara rom sangba cordex wire detonator mari nongmai maru yauna atai polam sing yauri amaromda security force na ngarang khangabok tagi KYKL gi mioi ama fakre makata na special commando gi kangu amana ngarang tongan mafam singdagi United People Party of Kanglaipak UPPK gi mioi taruk fakre makhoi loop sigi letterhead kun gohumdoi boffing health set A star car amasung gari manga fagat khre hari hairiba mioi sing asi miyam dagi sen khaiba chenabani hairi haukhiba nithauka numita akaknaba paw ama phangbadagi Imphal East Commando gi kangu amana district asigi khurai thangjam laikai dagi Soripa loop ki mioi ani fagat khi makhoi mafam aduda sen khaiba lakpada commando kangu aduna fakhibani makhoi ani dagi loop sigi mingi iba demand letter amasu phangki hairi Manipurda NRC hana tawdana census tawba yaroi campaign for just and fair delimitation JFT na sing amasung tampaki Manipur gi miyang loinana sangsilakliba khongjangbu sawgatuna pasoida leiba akoibagi maira paibi sing amadi club ki apunba maira rally ama August ki kang kun gamanga leba pokko numit ki numidang wairam development association pasoi part 2 makha laikai pamyang club ki sanglenda punduna pasoi part 2 awang laikai mayai laikai makha laikai loinana pasoi part 1 ga punna thodang lominaduna saruk yabaga loinana maira rally chatki mafam asina konba mafam zataba matung langjing phauba satuna no NRC nor shelters IDP sing mayumda hanjin dana census tawba yaroi NRC hana tawdana census tawba yaroi haibana singba kholau sing lawbaga loinana September amadagi haugadoriba firep miyamgi ihul khangna khudakta lepiyu mapaldagi sangsilakliba mitop sing sangsilakliba asi NRC tawduna khandoklaba warep ama lobiduna haina pukning singsinjari haina nupiluki secretary Sangita Devina thamlakhi Sandan district ki miyo anida Indian Agro Award Council ki singthaningai oiraba Mana Tagore International Award listing ani kunga taruk amasung International Talent Award English aniga kunga taruk ki mana pirakle Tagore International Award English aniga kunga taruk district asida laiba Jafau upper primary school ki headmaster in charge oiriba Songsar Nicodim Mongsangda lai pirakhibani mana asi mahakna pikliba angang singbu mahei masing tambibada kathokpaga loinana mahakna laukhiba thaudang singbu sakhangbo oina haukhiba nithaukaba numita arts and culture amasung social ward council da kusinarkhibani mahakna English aniga kungu humdoida state ki best teacher award phanglakhre makhatana National Talent Award English aniga kunga tarukki mana asi Department of Veterinary Surgery and Radiology Surgery and Animal Health Care Tripuragi Professor amasung Head of Department oiriba Dr. Songsir Warshol Mongsang da pirakhibani mana asi mahakna Veterinary Surgery amasung Animal Care ge lamda haukhiba thaudang adubu sakhangduna National Award Committee Agro Award Council na ngarang kusinarkhibani None district ki Kedir Singhi Yenglaga Tamilong district ki headquarter da exam ke center pe binaba Rongmai Naga Council Manipurna Social Welfare ge director da Serot ama pisinkhre Serot adu da hai tha sigi tarukta department asina thokpa notification amaga mari lenana exam ge center pe ba matamda None amasung Tamilong khakta natana state asigi district pungna makta center pe Haujik Singi district Singda Mayok Nariba Tangdu Laita Daba Film Amasung district Asigi candidate Singi Yenglaga
Tamenglong districta exam center pibinaba serot aduna taksilakhi Thawan district ki Khangabok ta leiba Khangabok Development and Student Union Khangabok lingkhat khiba sahi tarama thoi surakpagi mapok human thoram ngasi pangthokre Khangabok kulakpaw laikkai da leiba union asigi office ta pangthokhiba thoram aduda members singna firan singkhatuna amatu oina thabak thoram kayada saruk yanabagi wasaksu lawinakhibaga loinana thokaningdaba irang asida laikhidraba singgi mafamdasu awaba fongdokhi union asina Khangabok khaktagi natana leibaki oina thaudok wathok kayadasu saruk yaduna lakpani hairi Paugi makha tarakpada break amtang lawjari voice of the Kari walige ayenge se Kari no tension ka ba mali duna dialogue singse am chamam nei Kari chamam na ba Sidi am marui ba pot ni na makeup si ba minimum oin tawram gada bani Serious oi ba pot ni cham na hairaga loi ba du bo se ai haige handak chathari ba SIR sida enumeration phase haidana yumthong khudingi PLO laktana tawidana aduga matungda draft electoral roll phongedana aduda claims amasung objections matamda mingi bana lanba leifam soiba aduga atai chumthoknaba semthoknaba mayam ama august ki tang mari phawbada phom na chingba PLO ERO da thajandana tawkhidana adugi thajalagliba form amadi documents mayamdu khana nainaraga dispose of tawbagi process adu haujik September gi tang ani phawba chathari talak asida karigumba election office tagi notice kumba laklabasu mi painingai leite notice tu munna paraga documents bisangadaba oiragana documents singdu thorang tawraga matam chana pisanbiraga loire final electoral roll da ming chumna yawhan ba haibase isa gi su thodangni adudi ay mu try tawke lage so ready ore makeup loidribo lakliba September gi tang taruk final electoral roll phong lagani I am in are you Ibe makigano. Aza betamo. Sige yumse. Next TMT na checksin na laksilo ka tamlo ba nine. dadarang se juha habaga amta kidrabo Asumna mayam na machalbo option lugum. Masige yumasibu asoyangan ko kada batagi. Next TMT na napseli. Next TMT is or habating laptop na basim bani. Zaman technology siya na mana concrete katok na tinago matamda. Papamul amuk tuhena hengal adli. Next TMT. Strength is in the quick. break ki matungda taram na oksari railway road amasung power sector ga mari lenena paikhat pa maru oiba infrastructure project taru prime minister Narendra Modi na yengsinkhre project sing asi lupa crore lising kundagi hena sangna paikhat pani amasung masida laiba asigi state nipan council project sing asina laiba asida connectivity hena mapangan kangkhat anba industry amasung sel thungi thabak thauram hena khumang saksil hanba amasung miyamgi sathok sasinda sauna khudong saba piragani New Delhi da laiba seva sadanda ngarang pangthokpa yankhai gi humdoi suba pragati gi mifamda sabapati oina saruk yagadu zaraduna prime minister na hai maru oiba transport amasung infrastructure project sing paikhatpa matamda section thaurang lakhatpa mathau tai state ki makok thongba miyoi singda asigumba project sing paikhatpada section naba amasung haurakpadagi hauna kupna yengsinaba khangan ki hairi matamga sunaraba technology kaya sizinaduna thabak mapung phana amadi quality leina paikhatnabasu prime minister na amasung mari lenaba agency singda oktak pi ki hairi
Bharat amasung Morocco na ing lising aniga kuntra faubada lalol itikta ngapigani lalol itik ki lamda hojik leiriba phibam asidagi saruk ani thok hegatnaba padam thamli laiba anina investment amasung industrial corporation da ahenba mijeng thamlagani hairi Bharat amasung Morocco gi warep asina laiba ani bu hena naknana mari thambaga loinana mapangan hena kangkhat alagani tare suba Bharat amadi Morocco gi joint committee mifam aduda commerce amasung industry gi state minister Jitin Prasada amasung Morocco gi trade amasung secretary of state amasung foreign trade ki in charge puriba Omar Harjira anina thauram mapu oiki aroi bada maru oibu pau amukana pijari Milad Nabi lising ani ga kunang gataruk na lakpada Milad Nabi lising ani ga kunang gataruk na lakpaga mari lenana Chief Minister Yunak Khemchana miyam da yaifa paujeng pirakni Security Force na state asigi sing amasung tampakta thibu humigi thabak sathabada kutsu kulai kya phangba ngamkre Railway, road amasung power sector ga mari lenana paikhat pa maru oiba infrastructure project taru Prime Minister Narendra Modi na yengsinkhre amasung President Draupadi Murmu na Milad Nabi na lakpada laiba asigi miyam maru oina Muslim sing da yaifa paujin pirakli Hawjiki oinadi Mami TV na sandok saba news update losinjare makha tawa pawidama Mami TV bu miding tadun lebiyo